Action. Asi tarik teratruk tangja numit 2024 akogi ayukta phangba pawgi matungina jirida gifa giba mioi taruk sina phangbagi matangda nongpok sang apon balup akogi club traimpan apex body akogi chandra khongtagina khetelekai phawbugi da leiriba club singi apon ba apex body na socio economic development sedo ko yaipo bazada leiba club asida akoi akogi executive ki oba meeting ama pangthok sabani hairiba meeting asida akoi resolution khara laujare hairiba resolution sing ase akoi club singsina apunba akoi yaipolom site leiba club singsina torkada thabang ngaktani ahanba point da akoi government ki office sing akoi yaipolom site leiba government ki office sing haibadi akoi masida akoi electricity medical amadi power na singba singche akoi dum komthok jagani aduna taba government ki office khudima akoi thonglon jangani matam kaktana adugo office amta hangaloi hairiba matam asida ju akoi employee sing na office karaga office ki mamang da phamaga leibigadabani ani subada akoi state force akoi ngakpi senbina bagidamukta leiriba state force singina mathau bhajana pangthopa ngamaktabani na akoi na pairiba khulai sing adu sedenda tobiro akoi isana akoi isagi ilai kai amadi chesan na singba maibel singa je akoi ngaksarage haibaduma akoi thamjage mathangda akoi na afarabani haiduna akoi na representative oina thakatkiba MLA minister singjina hoji phawbuda karimbok tawdaba wa ngangdaba irang sing matangda ngangbabudi ngangamgani machinda dingangba thabak oina tawroktaba hairiba MLA singa se kudingmak hojimak atuba matamda resign tawbiu na taba taragadi akanba miyeng changchalakani maduda phatanungda thokpudu masa masana daita lawjagadabani duga ahum subada akoi tampakta akoi hujik thoiba irang sibu control toba ngamdabagi government na masibu na thaina na thamnabagi damakta aspa thamjalakpa khudakta repeal tawbiu khudakta lokthokpiu natragadi maduda changchalakpa ihouda akoi hujik government paibi riba singna madugi amang ata tholpa kudimak moi masa masana government na daita loi logadabani makha tarakpada akoi manipurda leiriba CSO singna torpa thabak khudimakta haibadi leibak siga hujik thoi beirang siga mari leinana afabalomda changselakpa targadi akoi nongpok sang apun balupna yari polomdagi site dagi achoba matenga loinana akoi hariba CSO sing aduga chaminagani support tawgani aduga makha tarakpada akoi na 1949 da akoi 1972 da state road phangmani adu state road phangma matungda akoi manipurda leiriba condition singje kaisu khenaba leiraktaba akoi gi right malakpa ngasi ngarang da ju angang nubi yauna hatorakpa kuki singna asina maram oraga akoi 1949 gi status akoi pre merger da akoi hanjalan biu madu hanjalan bagi damakta manipur pumbagi oina irang horokpada nokpok sang apun balupna asoba thodang logani masimsu thamjage loisalakpada jirida andak ta thokiba angang ahum pharaga adagi nupi ahum pharaga punna taru hatkibo yam tamthina minungsi yawda hatkibadu nupok sang apun balupna yamna nungai taba pongdok sari mudung khoi gi mungmangda soriya jari masina pen ga debi nati adubu madu bakha tarakpo oina akoi nupok sang apun balupna asoba thodang ama lawraga leibak si irang si sop tongnaba amadi peace poroknaba amadi kuki sing bu takthoknaba gidamakta makoida para tambina bagida makta nupok sang apun balupna sem sajare thank you